Ambalika thamoi sokna kaplaga Dada kaigino nangna sukthuna honglakliba nangi mo ongsibo kahino hayo Dada aina nafamda kayamu yamna lankrabagi hayo dada ai hiningdre aswaba maitak ai khangba ware Mona Lisa machalgi kada changakli Thoibi nang handak se kaidore chak phangi chaw yade phamung da sum laisibo nasangam da rahaibasu haide do kainu banang torisibo inama khang mangam draduna manam mada kolaga kapli ai hingning inama ai ya ware ai ba to piyo Mona Lisa pakhat hairakli Thoibi nang kaidore hayo se inama da hayo nang bu kaidorage Ambagya lagle manamada haikribasing adu ningsinglai wa theidoraklaga inama ai kem tawdi hausikan se ai isa siang wai kok siam chikpa chak sasaning ma phawdi nama haima nang na ke kok haiba kaidoge nasa nungai traga losilaga sum thambhauna bro nangi tam chawda phone tawge doctor ma tharo haikige inama kogano ai kem ta tawdi adum farani ai chak chabra yabra inge kogano ba hoise chak se khara chaba yabra ingo inama chak pu birage ko asumna Mona Lisa su thokre ngeha ki tungda chak amu puduna changakli se cha thoko inama thabak khara loisilukige amba chak tu chakho mama huklaga adum chadre chasin basu yaramde makhud hamdoklaga Ramesh ta phone tawri Ramesh na amba tumdribo nangbo aisi phone torake na toromini ngasai wari sare na Ramesh wari pumbali duna khangali ai hosi kem ta pamdre ai gi matingam ta pangbiyo Ramesh ngakna ha ma bo to panupi koire haiba hayo kai mating no ayam tuna magam tuna na basimbiyo please Ramesh nang na mabom ta puraga lakpiyo amba nang adumai kapuga leradi yararoi kem ta khangano ai hayengsa ngoi da chatoini mana yadrasu soidana pura lakiba manu pi koi kholi kem ta haibigano puraga tang lakpiyo ma yadi yaroiba soidana puraga lakpiyo ko mana lona paiba number dusu ai khutta lai fare ma kayang kuina chengi enge ai hayeng soidana puraga lake aduga nangna hainingbodo loina hairo hai Ramesh thank you adudi ai mu thamage ko phone thamkraba tungda amba number du da call tawri khalabasu leiba ngamde busy adumak lerami busy hairakliba khudingi phone do yenglaga adum kapli dada nang se aina khwaidagi nusi sakiba aigi dada aduni ko asumna numituma sokre mathangi numitta Ramesh rasoi de lakli Ramesh na lao asoi fo koiruse asumna moi ani lakminari lambi da sonangi phone lakli Ramesh na o phone pai dida aduna kaino utuplo as phone pai didi haidida simsing sai leibani company ni ko Ras Ramesh yawpaduda phone du pairamde sum lakpana amba hoirom da thorakpaduda Rasna ai kaidano nang chalisibo tongdu tongo wayo ngangano ai khangi nang chalisi ngasai ne morom da chani haiba yadro ai dress su yamole kone chase se gari mamai layoba chagat yaw ngangano tongdu tongo Ramesh na ngamduna amba hoirom da lakli Ramesh na simdo na ubam hapadi call torodana thoglo na hayo ai balance yaudre nangona gi dum toro se ai gi phone siga pulap hapchilo ai gi pocket se 10 man leba nangona pulap hapo
Romesti Rasna sanari balilado khangamde simaduso atopani haiba khanglamde Rasna haibaduda adum chamna phone do mangonda hapli Rasna di horen ambana check torakani khangbagi Romesta phone do pahanbani silence su thamjinkre asumna Romesna phone toraga ambabu kokthokli ambasu priyaga punna thorakli makhoi mari punna achikpa mafam amada lakli Romesna Priya akoine som chalusira Priyana da Romes yaye mafam aduda amba amadi ras khakta mangairi makoyani wasu amata ngangnade amba ras ki masakto yengna mapi chadum tarakhiba khangaude wasu karimta ngamngamlamde rasu mara leirabanina kari wan hana hogani haibasu khanglamde minute ahumuki matungda amba khonjel do niklaga dada nang nuwaiba natra ras adumak tumina leiri nang ay nahangbase kemta kumaroidra dada abe kaigino aibu mafam sida pura isibo ay nangwanda dum pau pharok to leire aduga su yamna ngai ngamje sibo kaigino amba mapisu lepa leitana sintharakli dada ay nangbu yam nungsiye nangna hanjin lalabasu ay na hanjin ngakpiba ngambagi thamoido panbane adubu handaki matang sidi ay nangbu yang warawe amba na mahak nupi koire khangli haibasi mahak khangdre aduna hairakli ave aina kadoroge hayo aina pau pharoktabadudi sauningbai tawbane ai sima mohoren hankibada leirage aduga soidana tawrake kapkano mino raga fasadeba dada nangna tawba thabak khudingmak aina karisu khanglamloi haina khanbra nangi khongthang khuding aina dumak khangba ngambani khangba hen maluba thizilu hen maluba sinasu aina ido mazabani aina nangi maramda kaisu thigadudraba nangi maramda kaisu khangludana tumina leiramlabadi aina ngasi warisusu waramloye dada abe kaino nangna hainingise aibu gyan tahalo nang maru leba wayang ngangano aibu fasana gyan tahalo tahangani miku khara khakta mangairi nangna gyan tarakadaba soidana tahangani dada ai ngasi di aroiba oina wa khara ngange ko ngasi unariba sidagi punsigi oina adumak unakidabasu yai aduna unaringe mikup sida ai wa khara nganganbiu ko abe kaino nangna hairi mayam sibo kai gunaroi doino punsi se nusi ko nang ai khangna kibado ngarang na hada oiraboi ningi thajada ba thaudo kayana punsi se yom sinduna thami ai di matam do yam nusi dada nang ai harau na wari sana ba phangki da basu kuire ko abe kaino nang ngarobo nang na ngali mayam sibo amba nofe tawna hairagli ai singauri harasu yarabazani dada nangi antanda munda taroko nangi antanda ba wasingse mathang hairaglagi ko sonam kanano wahang sigi pakhum hana piyo raspunga ngakre ika tawraga khumagli kanano sonam haide ai khangdi kanano fare khangdradi toklo ai ko na masak tak lagi nangna paiba phone da hapli basim do bodani ko tumi ko nangi chenai gi idea number ai khangdaba number da nang whatsapp hangi ko sima susumi ko aduga nangna phone lo na pairaga number to pa hapaga sonam ga dum toina pau phonei ko ras ngakpana kham thengkhre kanana hairakli bano khanbada ngaklami taning de ko wathi warem torokono minin silaga panglo da logano sonam kanano khangdi aduga kaidagi whatsapp no ai faide ko khara singo pangano chumedada idea pangbane aduna bungasi ithanda wasabane ado nang whatsapp aide ba fare sigi dp sina kanano si sunang na tema na bani haidoribra
Phone do putholaga utli Ras to minalay wa thaidoaga as sikadorge nang wai da bas yam nangangi sibu kaygino nang bo hojik da wat chepai dain hai daine Ras mana ngamna ba aduma khumlakli as hojik ti pai re khangaba natro yare to ai no wanda haudre saunu phari sigi wasi to as sonam kanano sing na khumo hayo as ai khang dai bane abe wathi donu kai de gi sonam sarang no ai am to khang de ko dada nang walot kano ai da bikram na tambadagi loina khang na bane nang na lona pai ba phone do piro number do so ai gi khudale piro phone do ai phone porok de ko ma yaw de na charge tora mi yum da nang na number to pa paraga ai ngon da haida bagi maram kai gi no number do da gi nang napi da ko wari adum sane ai loina khangi sida faw banang na walo lise kai gi no hai bane number budi pai yare ai nang wanda sawbugi paw haida bane ko na haige na aduga to panu pi wari sane habadu dine hairakano dada nangi nalchil se kamai tongde ngarang da to busy lai dubo wari sana de haiba ngami nang da khali sibu kaino amba sonam koi haibagi proof ama ta pifam leitabadagi upai leramde kamai na pigani khanuna leiri dada nangwai da bangangano ai loina khangi nang na tasing na inu shiradi hauzik ai gi mangda sonam da phone toroga haido adunga madi ai nang mungak pi basungam gani kai de sonam no wathi warem torokano taning de ko I ga la kano ave nangona na tro phone thana men haido sengo thajadraga phari phari nang phone purok te habana tro ai gi wakal sine yade nang soidana phone purang gani hairaga Ramesh ki manakta changsilakli Ramesh Daras ki phone da nangonde lai hai amte piro kokti ambaso rasta ki tade ras ki magun khangmani na Ramesh ta piram bayai khanna dog ekta hangjili Ramesh su kem ta khandana hoi sese phone do pirami phone do puraktuna rasta udli si purakte daine hayo khumo WhatsApp changlaga sonanga message thana badu kok hekta puthorakli si bisonam si bu nanga sai kanano masa khangde haidaine nanga su yamna oida bangangi sibu kaigino ai nung shire de hosik ma phone toroga haido se yam thuna tawo phone do pisilli Ras masa do pakhatli tausi kadai taurusi kadai haifam tawfam khanglamde kamaina di tawroni maram suklai leitana hekta kamaina toknarasi hairuni oi thoktabani aduna Ras marai tawrakli as yam taning de ko yare se ai paw phonaroi dada ai na muka sai sari ai nang ge du malong number wai do ai amuk tararoi ai buta se na nushiraba adu waradi hojik manu pi do phone taraga haido abe taning de ko wathi warem torokano I karakani ai su paw phonaroi hairedana sidagi henba kai amuk to ko haino amba masada asawba nungaitaba pendaba pomnamangna pik thankibana waga ngangba fawba tholaktre a tawraga hairakli dada nang aina harise tawba ngamroi daba natra abe nang adam yam kan gano ai su paw phawroi na hairedana sauna laukhalai laugano taning di ngasi dina khayam masing daba sukya yaroi nang na dumai na paw phonaroi tawroi hai sibo kyarak tisurage hayo mabani gi matawduda Ramesh amadi Priya chansilai kaino faza na wari sabe adro noi tong sibu kaino ambana na Ramesh Priya matang nani ai se magi matang sida pura chin kan bi tongam bi haibado namdana oyan dore Ramesh na as faza sanawo ikwe somda leiruge hairam laga thokre Rasna kaino nang sinachina am kalamisibo kamai torino am tayo sibo ina kalanbra khumo ai sibo nangi na famda wa kayam kan ngang ba yakige dada haiba wa haisidagi hena kana wa ma faw ngang mangam seram da bane adubu pumna makse nangi na tawduna
ai sisin kanbi tongam bi haibado o helakbani ai wa choi tabo pamdi nang phone to bangam ninga moi sikha kayo ai roi boina amuka so hangli ai adudi nga moi mi angang do mama leitrabani khangaba aduda sum nungai tabagi aina luna tawsabani sibu kyam kairage ai pau phawna roi hairedana amba mapi sadum tarakli luna tawbi bani haiba phone to basu ngamai haiba dada asukuina wanu ngai kayada iroi minute na lakhi ba ibode nangi ngai haki mi ku khara de thingna khibi angang tu hen khraba ko ayam nungai ayam harawe ngasi de ayam harawe amba kamnong toragli pare adudi ai hoina torage ko ras ki phone adu dagi sonam gi number du laukthok laga ma gi phone dagi toragli hello kana ambana ayambani ras ki nanupi ne nang sonam natra sonam ngang nairagli kai no aisibo nang kana no ai budi sonam ne kana no haiba nang ko na khangakani o hoine khangbudi khangakani ne ado nang se angaw biro nang na da thogi nupi ni hairaga aina thajaga da banati usitana hairakli nang inau pi gumbane wado fasana ngango ko taning de mathomarang khangdana phone tor kano aseng boiraga na propiyo phare pirage ko ras ki number dagi amuk tawshili da thoi nang gai de lege ambana hojik ti thasarabra nangi da thoi aige laiminari dada se wangango nang tumina leiba yaroi makha tawa nang dringai kaino nang torise nang ikai baga kem ta khangdrene ambagi mamaida khopang na humlak thaki aduga phone du kaknaga off thamjinkhre sonam suras ki khonjala do haifet tahori masadu chingna bana langtaknare amba nofet tawna hairagli ngasi nangna aigi dadana aigi maida khopang na tharaba ko nang se aina khwaidagi hena nungsi jakiba aigi thawaidagi so hena luna khanjaramba aigi dada aduni ko aduga ngasi na khutuna angang adugi dama aigi khasaida khopang na tharaba ko ngasi di khangli pumnama khangli aigi dada na aibu kaya amuk yam nungsi ramkani haibado ai khangli ai ure aina tawrore hairamuktada nang ayoli natro nang yawam silebo amba makuna sign tawri wangang lakano haina nangi wangang magi matam loire hojikti aina ngang bakhak taro sintharakliba mit ki pido makuna mana tekthokli dada nang amuk hana waragano nangi nungai bagi matam lakli ngasi dagi ai nangi na famda amuk hana siyelaroi ai siam phatamini nangi punsigi khongtang khudingda aina domak yengsin zarubani nangbu nungshirubagi damak adubu ngasi haiba numitsidagi nangi punsida amadi nangi khongtang khudingda amuk hana siyelaroi yare chalase nang aigi isari olaga pelabo natro dada chalase ai nangbu phajinduna khak thamlaroi ngasidagi naning tamna paikro aduga roibo oina aina wasakli nangi na kokse pairaga ngasidagi nangi na famda amuk hana siyelaroi he yet ke khalaba nanga makha tabo wari sanagi khalakpa mikuptuda aigi punsise mathong maram khangdana mangbo ikrasano aikhoigi lamsibu koliba isurbu panduna aina wasakli amba kapnau tawrakli amuksu hanglakli dada nang aibu nungsibrane nungsibane ai khangi aigi dada na aibudi yam nungsibane aigi de dada khaktane ras ambagi mataududa nungai tabasu phaurakli kaino nang na khalise kaino ba nang na wasakta naga tawrise hayo ngoroba nangbo aigi sa yongada kayang walige nang yam ngame natro fare ngasidagi nangsu aingonda kem thairakano aisu hairoi aigi wasu tadaba pumnamak nang manusibagine dada aina sakliba wasaksisu nang manusibagine
Nangna aduk luna tawsariba inaunupidugi mafamda amadi noinigi marakta aina punsigi oina yettanabagidamakni aina sakliba wasaksigi marumda natrabadi ai nangbu kawba ngamlaroye dada nangga adum wari sananingduna laigani ai noigi marakta adum yelakpasu yai maram sinade ai isana aigi oiba tonganba idom chachaba yaba aigi lambi pisabani pumdamak nangbu nuksibagine ai noigi marakta amuk hanasu yeloi ai dada yam nuksiye aduna nangna nungaina harauna leibado ai pame aina phone torubagini ko nangi na childuna nangi sat yoli hairibase chumme aidi nangi sat yon bini Rasti kemta khandana lepli ai noini gi maraktasu misunderstanding laitanaba soidana singani ai singani ngasi dagi nangi amba nangi na famdagi sikre aina khallo aigi famdagi so aigi dada sikre aina khallage nangi na famda ai amuk hana wa hairaklaroi aigi punsidi magzakrasano pumnamak nangmu nushirobagi iralni khallage adubu aroibo aina amuktangdi kaurumge ko dada thamoi pandaba magidamak milu pirang masu maning tamna sinthari amba rasbaroibo oina kauraga kaplaga chenkre Romesh ka Priya ga so moigi wari do loina tarami Priya yam saung na hairagli phai kayang kuina nang haigat liba nangak to haigat ki ying batari dana mi na ti nang di hingura no sijakro nasagi ne ram chatti warak pangam jadraga asuk chamzabi ingawang sabi lanjadrabi aigi nusirambi ambada khupak na thabagi laman oina nangsu ambagi mamanabi Priya bu punsi kaudana ba khudam oina thamongge hairaga raski mamaida khupang na nirak tharamlaga Priya so ambagi tung tanaragli